Kurumjari, SKTV ki Manipur Pawu yang biri bapum namakpo Kundrakpam Sanatombi taram nokjari ahanbada maroi bapaw. State Krishi Mela English ngani kun ga mga ngasi hawdokre state ama kaktana tana laipak ama chawkhatpada lau singuna achawbu thodang lawri haina Governor Ajay Kumar Ballana phongdokre. Manipur ki miyam hojik hingnabagi lanteng na banatana nungai yaifabadi fangdre haina MPCC ki President K Megachandrana hairi. Chahi anirom farak laba Manipur ki charang na ba asida pikliba angang singde hena tamtiba miut minik jatha bathengnari haina MCPCR ki chairperson Kaisam Pradip Kumar na phongdurakli. Meitei-Pangal ki mari tatna thanaba yaroidaba marini social media da hunnariba sing para tambiba mathau tai haina amuko ki President PS Nando Luwang na phongdokre. Amasung Manipur de sagaliba National Sport University chada marifu humdoi hena saba loishilakle haina Youth Affairs and Sport ki Union Minister Dr. Mansukh Mandavia na phongdokre. Haujik pau sandok na pijari. State Agricultural Management and Extension Training Institute SAMETI Manipur amadi Manipur lenga ki Department of Agriculture na sinduna thasigi kunga manga degi hauduna kunifan fawba chathagadaba State Krishi Mela English ngani kunga manga ngasi degi Palace Compound leiba iboyama sumang lila sanglenda Manipur ki Governor Ajay Kumar Ballana haudokre Mela haudokpagi thoram aduda Central Agricultural University Kau Imphal ki Vice Chancellor Dr. Anupam Mishra Amadi Agriculture Department Government of Manipur ki Principal Secretary Arun Kumar Singh hasu sharukya ki bagaloinana lamdam masida leiriba longmi kunga manga da fangpham thokpa beneficiary sing khutsinaki amadi tongan ba district sing degi lakpa longmi sing na puthokpa chana thakna bagi potlam sing gi oiba stall kuntra ga taruk hangduna longmi sing na lamdam asida puthokpa pothok sing utki Agriculture ki lamda khang hairaba kaya amadi longmi sing na punna saruk yaduna pangthokkiba thoram aduda Governor Ajay Kumar Ballana haikibada Manipur kak natana leipak ama chawkhatpa haiba asida agriculture na achawbu thodang lawri masna entrepreneur kaya semak nabagi machak amasu oiri masimakna lawmi singi oiba scheme kaya semduna makoi bupukning thogatlibani state lengak asinasu lawmi singi oiba thabak thorum kaya paikhatuna makhatana lawmi singi damak khonarakigani aikoi khuding maknasu lawmi sing bupukning thogatuna pothok kaya puthokna naba pandamda hena pakthok chawthokna naba aikoi khuding makna honasi ngasidagi hogodoriba mela asinasu lawmi singda hena thauna haptuna lawmi singda hena kanaba mela ama oiragani haiba wafam thamlaki. Their dedication, innovation serve as an inspiration to the entire farming community, and we take immense pride in celebrating their achievements. One of the valuable aspects of this Krishi Mela is Farmer Scientist Interaction Program, which will create more opportunities for farmers, experts, researchers, government officials, and stakeholders to exchange ideas and knowledge. You can raise your doubts during the year. You will be facing many problems. You can share that and may find some solutions, or at least the Central Agriculture University can work on some of the problems which you encounter while doing your agri practices. Further, this event will ensure that farmers can avail benefits under various government schemes. Government of India has been promoting large number of schemes. Few were mentioned by the conveyor. Essential farming equipment such as water pumps, sprinklers, backpacks, sprayers and biofertilizers will be provided at subsidized rates. These resources will help farmers in improving their efficiency, reduce manual labor and increase productivity. Samvidhan Bachao Rashtriya Padayatra Jai Bapu Jai Bhim Jai Samvidhan Abhiyan ki thoram Bishnupur District Congress Committee na sinduna Bishnupur District ke manung chanba Nachau Maning Laikai Community Hall da pangthokre Laipak ngakpada miyam gi sakti changi kumja lising ani taraga mari dagi Manipur da BJP na laingak pairakpadagi hingbada awaba fibam ama lakli masigi maru oiba maramdi constitution chatnagadaba haiba niyom sing ngakpangamdabadagi ni haina MPCC ki President Kaisam Megachandrana phongdoki miyoi kayasu kanglup ki irang asina maram oiraga
chafam tumfam khangdana relief camp ta leiriba asi lepak asigi constitution ngaktabadagi thokpani lepak asigi lo leina leina miyam gi punsi amadi lanthum ngakpa ngamdre masina kannana ba khotna ba matam oire matam asi amana amabu hunabagi matam natre manipur gi miyam hojik hingnabagi lanthengna ba natana nungai yaifabadi pangdre haiki thoram adugi loishilakpada Manipur Pradesh Youth Congress ki President Wahangbam Ananna Luchingduna Constitution Kallasi Bharat Kallasi Miyam Kallasi haiba kolau kayasu lauki ai koi pura bagi hak se central government da supai pai kana da si sanari marmasina ai koi samvidhan ka dana ba miyam ki asuba miyam ki hak yang singa ikai khunna na bagi namakta ngasi mafum kudi makta Manipur ki Congress Party Manipur Pradesh Congress Committee ki leader singa ngasi mafum kudi makta tuna samvidhan ka dana bagi lewa kasi ai koi hak ai roi state asi ai koi hak ai roi ai koi pura makna naha singi sabat orang al memang singi sagar di skim pangna na bagi tu hak imai kan singi rupi singi hak tanda singi naha singi lai kai singi tabak pangna na bagi hak yang singa do apa सरकार भारत की संविधान भी कई नवा आज को सरकार बोले को मतंदा ai koi soi इतना मियां की खोलाओ तो ताकनी अमसु अदुगो dictatorship की मोंगदो भारत की लेगा किसी चतरी को मोदी की लेगा किसी चतरी को मयाम सिंह दो कोई लेगा किसी लेगी को मखई ai koi थिंगना को मरो ये है से असी हम भी दना Chahi anirom farak laba Manipur gi charang naba asida pikliba angang singda hena tamthiba miot minai chathaba thengnari haina MCPCR gi chairperson Kaisam Pradeep Kumar na phongdorakli ngasi SKTV News ka akhanna Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar ga Kaisam thong ilangbam laikai da leiba Imphal Times ki office ta unakiba amada wafamasi phongdokibani mahakna makha taraduna haukiba chahi English ani kuniga humdoi gi me ahumdagi ngasi faubada thokleba irang asida chahi nauriba angang nupi macha singda tamthiba miot minai amadi hatpatupagi thodok changwang na thengneri irang asina maram oiduna haujik lanjen naraktuna relief camp singda changjafam lawduna leiriba pikliba angang sing ngak senbina ba chapchaba policy amagi makada thabak paikhatpa mathautai thokleba irang asida lanjen narakiba imung singi angang lising kunga manga rom relief camp ta haujik shu leiri relief camp singda nupi nupagi tokhaiba sanitization leitabagi khudong chadaba mayoknabagi report leiri relief camp kharada sanitary napkin gi awat pa leibagi khudong chadaba thengnari education gi matangda lanjen narakliba mahairoi sing handak pangthokiba ISSLC examination thabada ayat apan thokpagi thodok leikre angang sing asina thengnariba emotional amadi psychological trauma asi fagatnaba hotnabada ground report database ki matung ina akhanaba thausil paikhatpagi mathautai makoigi oiba tonganba nodal officer ama thambagi tangai fadaba lei haiki pikliba angang singda sexual assault yauna miot minai chathabagi report kaya leiribasi matik chana investigation chathahaningi amadi leingakna makoigi damakta hotnariba asida ahenba mityang changhaningi haina phongdoki Any channel the discussion to the newspaper ibukanda koi angangi matang ni iba khana basi kya ude se engonam nuaite koi loi haine koi tungi lewa kini do tungi yumbire ni haiga angang sina kari sari komai hingi moi wakhan film komai tawri mental health kam dawri je sigi je koi na miss to wasima yam lale ha koi ni yam holistic oiba comprehensive oiba policy ma mang da thamaga action plan khara semaga angang the centric oiba child-centric approach, child-friendly approach ko. Aduga accessible policy yam fajare yogdi kan deba. Accessible and reachable ko. Asigi pot oiba yam thuna koi semaga thabokse coordination and convergence later kan di akoin 100% yumda leiba dumaina nungaiba piba ngamdaga su 70% 80% de koi manage to boyaina. Aduga quality section da mental health issues. Uji akoin uba posing jinataba sahi tara kun mai adult changpa matam da su akoina semdok pa yaroi da asoi ba kya lakadaba long term effect leiba posing che sti koi care lo do ne the mental health issue of the children is I am crucial loi area si yengan any Pangal Student Organization PSO Manipur na sinduna chahi khudigi leptana chatharakpa taratare laksuba
Iftar Party ki thorom ngasi Lilong Higher Secondary Madrasa da pangthokre ngasi ki thorom adu da saruk yakiba amuko gi President Fairojam Nando Luwangna Meitei amadi Meitei-Pangal ani asi kaidongnungda tana thana ba yararoi matamadu gi ningthauna Meitei nupi piduna amadi lam piduna nungsi chanana leiminarakli lura safam lanfam kayada amata oina chatwinarakli Meitei-Pangal singna lamdam masigi damakta achouba thodang sing loduna lakli haibagi mayak laraba khudamdi Meitei-Pangal sing asi Lalup Kaba Yarak Libani, Lalup Kaba Yauba Haibasi, Lura Safam Lanfam Singda, Sarukyara E Haibatak Pani Haiki, Magna Makata na Haiki Bada, Handak Marak social media ki Kutangda, Kanglup Anigi Mari, Kangdaba, Miyoi Karana, Chainaba, Hunnaba, Ngangnaba, Tauriba Asina, Mipum Kuding Makta, Awaba Ohele, Kanglup Pikpa Chauba, Chainaraba, Ngangnarabadi, Loinang Ngamningba Amadi, Angam Tanaba Haibasi, Mahusani, Asigumba Kanglup Furup Naiba Sing Asi Amata Oina Tengna Minaduna, Mahusagum Tangdu Laitaba, Iramdam Manipur Ama, Sembada, Amata Oina Todang Lominaba, Matodai Haiki. Kanagumba Pitribiga Topaleba Lady Mapagi line didn't Chakibama, Mamagi line the Chakibama. Punjan give us my label. I quite them the Manipur Leba, Meitei-Pangal uniqueness, Top Hargadi, lining Mapa, Shiba Mapa Kaudava. Kaugidi Araponi Kosida. Lam Chile, Manipur lady, Koi Pim, and Mapado, Kaukogidi Arapaneva, or if you did a Bramada Meitei, Metro Nandre was it. A Koi Pim to Nazi. To Adu, a Koi Meitei-Pangal uniqueness as a top Magula de Kayakada, lining Nuna, Mapa get them low. Aduga, loan, quitting Nangi, loan, and by Pizet, Masina, Pizetina, Masigi, Mamagi, Laura Pataba, Mama, Shiba, Mapa, Pataba. Kalama Purgala is a Masi top topa, Masi uniqueness of Malay as a Masi Masi Kalu Nabagi with you. A quay them Meitei-Pangal, Ipa told is in Masi talk to them now. PSO gi President Farid Bogi Mayum Nahai, PSO Manipurna Inkomja Lisinganigani Panda, Hek Safong Lakpadagi Chahi Kudingi Leptana, Iftar Party asi Pangtoktana Lakli. Masi leiminariba aikoi masen ahawatum khara asi chamin thakmin naraga nungainadaba pumnamak thadok minaduna amadi afaba wakal puthok minaduna nungsi chanana amata oina hingminnabagi pandamda pangthokpani komja lisingani kungi humdoigi me ahumdagi lamdam masta thokleba achouba irang asina maram oiraga ngasi fawba relief camp kayada miyoi kaya changjafam lawduna leiri magna makata na hai lamdam masida delimitation taunaba lokhalakliba kongthang asi lamdam masiga chanaroi Maram Diningtina census Tauraba Matungda delimitation asi Taugadabani, Adubu Irang Amadi issue Tana Talaba, Lairaba Manipurda, delimitation Tausilaga, Miam the Achoba Irang Ama Amuk Hauranaba, Baton Tobugum Tokani Hainasu, Farid Bogi Mayumna, Marilena Singda, Tamlaki. 2023 May dagi Satharakwa dugumba Irang asina maram oirakanda yamna laibak thiba mawongda relief camp da leina khoigi class 10 ge 12 ge exam thaba satra mayam yaukri amasung even masigi Irang asigi chaithiang maram relief camp da thauri bo yanna sige torakwa dugum suicide attempt torakwa mioi ga su yauri adubu ngasi phauda ngasi Irang asi palim lenga asina control tau ngasi santi propang gamdabdagi santi propang gamdana leirige marakta amuka hanna mkhoi masen chauki munar podagi ngasi lamdam mase tangdu leita da mongda pyar thamdra ngasi leiri adubo central government ngasi appeal tau janing badi yam thuna lamdam mase da santi proptana ilkem da leiri sing mayum da hanjin hanbagi adu mukdong saba koi sinbiyo amadi lamdam mase santi amon na handilakna bagi lambi adu central government da madu sinbi na bagi tamang PSO ki mekai da appeal tau jari loina lamdam mase da delimitation tawgani hain ngasi honar libse masi ngasi lamdam masi Manipur city standard we have done PSO me kai de thamjage maram di yamna matik chaba selsa sama tawr matungda delimitation tawgadobne adugumba irang ta khoi gi issue ta thallaga leiba lamdam masi da hallaga delimitation tawjilla kan da chobu iho ma horok nabagi machak oigani haib se PSO me kai de thamjage Manipur da sagatliba National Sport University chahi asigi February tha faubada Chada Marifumdo Hena Saba Loshilakle Haina, Youth Affairs and Sport ki Union Minister Dr. Mansukh Mandaviana Fongdokre, Ngarang Parliament ki Lok Sabha Mifamda Manipur ki MP Dr. Bimol Akoijamna Hangiba Wahangi Paukum Piraduna, Mamang the National Sport University asi Semba Saba Loinaba, English Ngani Kungamari ki December Kungamanga da Matam Thakibani, Adubu Manipur Haukiba Chahi Ani Asida,
Thokiba Thogdok Watok Asna Maram Oiraga, University Asi, Loibigi Pandam, Chatliba Chahi Asigi, November Taraga Tarukta, Nauna Thakre, Haujik Manipur Sagaliba, National Sport University Asi, officiating Vice Chancellor Amagi Makada Lady, Atuba Matamda, regular Vice Chancellor Amahabnaba process story, Masigida Makta, application Kaya Ama Ministry the Fangle, Vice Chancellor Khananaba, Central Lengakna Panel Ama Search Selection Committee Haina Assembly, University Asigi Sanction Amadi, Legataba faculty members in Yathokle faculty sanction, Taukibagi Manungda, Professor Ama, Associate Professor Ani Amadi, Assistant Professor Nipani, Masida, actual faculty Shurakle, Supnagi Associate Professor Amawali Haina Funduki. Manipur gi irangda lanjen naduna relief camp sing de leiriba miyamna kari pamli bage haibasi handak Supreme Court ki judge sing Manipur da lakiba aduda pisin kiba memorandum aduna mayek sing na uba fangle lanjen aduna tongan mamafam da changjafam lautuna leiriba miyam gi mot sinduna IDP Karana District Legal Services Authority Bestapur gi kuthangda pisin kiba memorandum adu thabakta ontok pirabadi IDP singi awaba kharada orebasu kokani haibagi thajaba leiri iramasigi matangda SKTV News ki chief reporter Katrimem Premchandagi akanaba paudamama Houkiba English and Nicolum Dagi May Ahumdagi Horokibi Ranga, Hatinana, Chatting Piriba, Mayumakai Lantum, Mangtakraba Masagashin from Latraba, Landana Lady Bamiamna, Marineva Singna, Makogi Panaba Tabak Pakalakanikana, Relief Game Singda, Warabasuwana, Kandun Lakri. President rule Latrangagi, Manipur Lingata Tajabatamlamki, Union Home Minister Amit Shahagi, Manipur Kongchita Tajabakia Tamki, State Ashida, President rule Amuk Laki, Adubu, Tenkang Character Tamkiba, Tajaba Singh, Tabakta Otokpangam and Laklabada, Lanjanaba Miyamna, Makogi Tungi, Marai Bakari, Ogadagi Habasi, Tambangam Dre Habawakalonda, Relief Kemta, Ningam Denadumak Lane Bataki. Manipurian Hanbo in a Supreme Court ki Judge Mangana Shaba Kangbu Ama, Lamda Masir Laktuna, Irang Hatin and Sokol Lava Sing, Yang Shimlagani Habagi Pau Fangbada, Waya Loshangi Luching Basing Aduna, Tenari Awaba Singasi, Ubigani Amadi, Tabukadi, Pakalakani Kana, Point Kun Yaupo Memorandum Ama Supreme Court ki Justin Aduda Pishin Ki. Memorandum Aduda, IDP Sing Tenori Bak, Kudongchara Basing Matang, the Marik Chumna, Ibagulina, Pugning Wakalgi Awaba, Anaba kaya sida miyeng changhaning bagi apamba mahiroi singi mahima singi hiram yauna hakselgi matangna chungma kaya yauri adubu khwaidagi maru oiba point singi manungda lanjanariba singi Aadhaar card ka link toba unique IDP card sembiba hariba wafamasi yauri masina IDP singi pangmam thokpasing phangbada lahangani haibagi thajaba ledi amaromda IDP singi masagi lam amadi khul sing Nak Senator Tambi Batanatana, Amukana Masagi Maramdamda, Laiba Yahanaba, Simbiba Amadi, Masagi Hojik Ladiba, voter or big registration essay, Adumak Kahendana, Tamibana Chimba, or from Sing Yauri. Memorandum the Pishan Kiba Memorandum Masigi, Preliminary Action Plan, Matan Tagi Manga forward the Tobi Haiba from Su, Memorandum Asimak to the Pali, Amarumda, Memorandum Asiga Melina, Paket Kiba Tabakshing, April, trying to forward the Kangan Bibalona. Tabak oina pangthok hanaba marilina basingda khanghanaba thamliba wafam sing asigi aroibu report April 13 PBU hainashu memorandum asida palli mamangda su memorandum kaya pisin khre kholau kya laukre adubu wayel loishangi luchingba sing asina kadai fawo miyeng chalapagi habidudi ngai batari SKTV News kidamak paromjariba Krishi Premchan Imphal Malemgi Fambakta Manipuri classical dance maning halakpagum ure Fajaba Saktam Amuk Hena Malem da Masaktak Pangam Naba Honaminasi Haina Tripura da Pokpa Manipuri classical dancer Sudev Kumar Gosna Fongdorakli Sudev Kumar Gosna SKTV News Kangasi Kaisamtong Ilangbam Lekai Deleba Imphal Times Pauchegi Office ta Unaba Amada Mahakna Makataraduna Manipuri classical dance Pamjaruba artist singna art form asida khongdaruba matamda pak chauraba art form asigi maramda hena khangningba amadi hainingba poi adumoinamak Manipuri classical dance asida traditional dress ake amau amadi masida changliba senfam puthokpa ngamdana pamjarabasu lam asidagi tokiba kayani haiki Manipuri classical dance asi bhakti na punduna chatpa tamliba maike loiba naidaba art form amani jagoigi hiramda Ina Kunba Leipak Amagi Chautuk Chaningai Oriba Manipuri classical dance asi
amuk hena malemgi jagoigi phambakta fida kanba ngamnanaba center amadi state asigi mari leinaba authority na midyeng changaninge hainasu Sudev Kumar Ghosh na makhatana SKTV News ta phongduraki. Haukiba chahi English ngani kunga marida Thawal District Hospital gi OPD da patient lakh ama lising tara mangaga chamangaga humfunipan layeng bangamduna hospital asigi kwaidigi yamna layeng kiba chahi oikri haina DC Ahantem Subasna Fongdokre ngase District Hospital Management Society Thawal na senduna DC Thawal gi conference hall da pangtokpa society asigi chahi gi oiba Mifamda Saruk Yaraduna Society asigi chairman su oiriba Deputy Commissioner Haikibada Kumja Lisingani Kungamari asida District asigi Law and Order da ayatpa apan bakaya ama laikrabasu District Hospital asigi Doctor, Nurse amadi staff singna miyam gi damakta kathokpa amagaloina thabak fazana tawbugi hospital asida oikidriba amukta oikidriba maongda OPD patient laying bangam kibani chahi asida hospital asida punna emergency patient lising nifugamari ga Chamriga Marifudara Mapan laying bangamki aduga in wata patient lising aniga chamapanga kungataruk ICU da labor patient na Janiga Marifudara taruk laying bangamki hospital asida ENT department ta endoscopy yauna equipment kaya nauna hapchin kre I department ki anogba block ama hapchin kre viral laboratory hapchin kre district early intervention center hangdokpa kidney patient singi dialysis unit 3 lerambadagi ahum hapchinduna unit taruk suankre hospital asida chahi asigi oiba achievement ni haiki mayamna hospital asida lakpa matamda identity card yanba hospital gi staff khaktada watana biu atopa masak khangdaba miyoi singdagi jackson biu haina mayamda appeal tawki mayam daina thamjani base district hospital se hana dagi yenguraga hojik se akogi OPD gi patient se aduki matik hana lerambadagi yam ka hena la 2024 da OPD da ekoi se sahi sida ekoi 265 working days pange sigi manung da OPD patient se 1,10,568 ekoi OPD patient se ekoi gi district hospital se da leriba ekoi gi doctor sing sina yengbiki casualty emergency da su patient lising ni fuga mari summary ga drama pan yengba ngame yamna nungai babna ekhoi gi hana inpatient si yam walam mane adobo hojikti mino mioi thaja bai hangalakpai matungina ekhoi gi inpatient oina su ekhoi 2024 sida 2926 lai ICU da 296 patient ekhoi admit tawraga district hospital na ekhoi treat tawjagi hai tare aduga loina na district hospital asida ekhoi 2024 sida hana lerambadagi ekhoi gi equipment kharasu ekhoi hangalakpa ngame hana ENT gi leramdaba ekhoi gi endoscopy gi equipment ekoi mayam chen jawba mioi singna dan to bibadagi leibadagi masigi kanabasu ekoi praja singda phanganba ngamjare yumja kaisa khudingi ekoi na pangthok jaraga lakpa free cataract surgery sisu hojik pawbada ekoi kenobokta 2024 se ekoi 280 gi mathakta ekoi free surgery to ngamjagre Manipur gi Puwari nainaba singna chahi taret khuntakpada achouba thodang yaram khibi leimerel Indu Prabhagi maramda mayak sengna khanglamdaba laibak thibani leipak piyamna kaukthok luraba leimarembi asigi mitam saba loire kasargi binakandi da leiba South Bara complex ta lakliba April 15 da maikum hangdoknanaba sem sare haina athauba singi liklam thibelu Manipur gi President Tekcham Nandona Fongdokre Manipur Press Club ki thangjing hall da pangthokkiba pawgi mifam amada Tekcham Nandona makatana haikibada kasargi ningthau Krishna Chandra Narayan gi leima oina Manipuri singbu ngakiba leimani chahitaret kuntakpagi matamda kasarda sathuptuna leikiba ningthemcha singda natana Meitei athauba singbu tasin khomjinduna langi khutsu khulai tambina naba hotnabada achouba thodang yakiba Meitei ningolni matamadugi British India bu michang khomduna mangluraba Manipur gi ningtamba hanjina naba hotnabada leima ama oina lauramba thodang singthani ngaini adubu leima asigi Puwari chapchana Puwari da lachalambadu haiba asi ekhoigi laibak thibani leimarembi asina kasar khongda kiba sajibugi taratare ni panba April gi 15 da leimarembi asigi mitam kasar gi binakandi da leiba South Bara complex ta maikum hangduk lagani mitam asina Puwari bu mayek lahan batanatana ngasigi mirol da maraipak nungshibagi inot amasu soidana pigani hainasu makatana fongdoki
हाइरिबा लेमेरे बि असि लिसिंग अमगा चनिपान सुना अनिगी सजीबुगी तरागा तरिनि पांडु मतमदा कशालमदमदा पोंदाकिबा असिगुम्बा पोंदाकिबा निमित असे सिदा अखोइना मितम असि कशालमदमदा खिंजरगा मकुम हंगोपगा मितम असिनि ngasiगी मिरोंदा होगो पुवारी वारी सिंबुल अमदी मारिबा मरमदो बुनुसिबि नोट अमा सोदिन पिननबगी तंजादु लौजबनी तसेना अखोइगी लुपि ओयो पादंदी एबि प्रभाना मागी मपुरोबिगी लमदम कशार अमदी मपाम लमदम अनिबु तुना येनबा सिंदिगी कन्नबा होनकिबा हौसिंग होरांदु यामदा सापुंजबदुनी लेबेबि असि मतमदुगी असैबा सिगिसिंना असुना सैताइ अदिरि महाक्सि अयुकी फजरबा पोरु नुमित अमदी मपुंग फारबा पुनिमा थाजबु येंगलबदि मतम अमु मांखनबा तौदना लेमे मेबु मनाचिंग येंगजौ हाइबा Manipur ki irang asi laksinanaba security force na paikhalakpa chiksin tharang gi manung channa chingamadi tampa ki irang kalli haina panneriba mafam singda lieutenant search operation chathari police ki pauna hai Churachandpur district ki Mauzang amadi dampi beles ani gi marakta leiriba chingsang pareng da chathakiba search operation da masing yamlaba khutsukulai sing fagat pangam kri hairi security force na fagalaba khutsukulai sing gi manung da magazine ga konana AK-47 rifles ama magazine ga konana .303 rifles ama magazine ka konana 12 bore rifles ama double barrel rifle ama magazine ka konana semdok laba SKS rifle ama semdok laba long range mortar pompi fit mari sangba ama semdok laba long range mortar pompi fit manga sangba ama number 36 hand grenade ani 7.62 mm gi nongwai maru taraga mathoi .22 nongwai maru ani pipe bomb ahum yauna atai polam sing yauri Faraba Kutsukulai Singh Churachandpur Police Station da Makataba Tabak Paikananaba Sinakri Haidi. Nagalamurom da Imphal is district ki Saijang Laiching Digi Security Force Singh Natiba Humbachathabada Masing Yamlaba Kutsukulai Faraga Fagat Pangam Kri Haidi. Police ki Pauna Makataraduna Security Force in Fagalaba Kutsukulai Singh in Manungda .22 rifles ama 12 DVVL rifle ama 51 mm mortar Murray magazine amaga konana 9 mm pistol ama Number 36 ki hand grenade Nippon IED ani stun grenade manga tear smoke grenade tara tear chilies grenade ama tube launching mari 12 bore ki kapayari bamaru ani 9 mm ge kapayari bamaru tara 7.62 mm ge kapayari bamaru humfu yauri fagalaba khutsukulai sing adu yangang pokpi police station da makataba thabak lokanana basina kri hairi Lunana Imphal West District ki Wangoi Police Station na konba Samusang Santipur Maning Laikai da Laiba Ngagi Farm amadagi Security Force na DBBL gun ama detonator yaudaba number 36 ki hand grenade ani green smoke hand grenade ahum tube launching IA mari smoke grenade ama amadi atai kutsukulai gi machak sing fagat pangam kre hairi fagalaba kutsukulai sing Wangoi Police Station da makataba tabak lokana ba sinakre hairi Ngasi ayuki pung 8:10 rom taba aduwaida akaknaba pau ama fangbadagi matung inna Kuntram de Subasam Rifles amasung Bisnupur District Police Commando gi apunba kangbu amana laukatpa thabakta Nambol gi Thangtek Tera Khongdigi lona thingkraba lalolup KCP PWG gi ni haiba miyoi ani tongan ba pungfamda fagat pangam kre Security Force apunba kangbu na fagat kraba miyoi ani adudi Thangtek Tera Khong Nambol dagi Wairakpam Jagat Chandra Atopaming Theko Chahi Kuntraga Mathoi Apokpa W Ibo Chauba Amasung Lekai Asimaktagi Pebam Roman Atopaming Naupung Chahi Kunganipan Apokpa Pi Manihani Hairi Makoi Animak Foijing Chingning de Le Hangba Maisnam Ngari Dukan Kwakaitel Dagi Dr. Ama Fayeng de Leiba Oil Pump Amada Selgi Demand Taubani Haiba Police ki wahang pakumda khangbangam bagaloinana Sagol Banda Leiba Private School amadagi su lupalising mga khonggat pani haiba khangbangam le hairi Loinana Jagat Chandra dagi mobile phone ani amasung fangbangam ki makoi ani makataba logi thabak laukhatna ba Nambol Police ta khutsinakre haina police ki pauna hairi Bisnupur District amadi Kakching District anigi yamna maru oiriba Faunafam Oiriba, Kumbi AC, Amadi Sugnu AC, Anigi, Miamgi Lifeline Oiriba, Nungu, Pombi Kok Mapagi, Manipur River Gi, Matakta, Sariba, Matam Kuiraba Suspension, Bridge Social Activist, Wangkem Sovagi Mitiang Makada, Semjin Bahokre, Hairiba Suspension, Bridge Asi, Matam Sang Nagangsin Bidabadagi, Tongi Wear, Lop, Puriba, Pillar, Amadi, Yot Ki Saruk Singh, Tatsilakpadagi na taksilakpada na tana upak ayat akai yaurakle ate akai yaurakre
Adomgi school tamliba mahiru yauna mayamna chathok chasin tawbada kudong chadaba mayoknaramba kaya miyamna matam sangna thengnaramba kaya adu lamdamdugi miyamga loinena suspension bridge adu ngasidagi semjinba hokibani thong adu semjinbagi matangda social activist wangkem sovana haikibada thong asigi upaki saruk tekiba yaubana pikliba mahiru yauna miyamna lalon itik tawnana ba chathok chasin kudong chadaba mayoknaramba kaya adu hak thengnana urubadagi lamdamasigi miyamgi apambagi matung ina thong asi semjinba hobani athubada loisilagani miyamnasu cooperation pibiu haiki yamna maru oiba satra singi lanthok lansing oiba thong asi hana lerama phibamdi yamna sokchana lerame hana yamna sokchana lerame thong asi ainu ujaba matamda ai nungai tabadagi lamdam asigi praja singi mateng loinana thong asi hojik samjanba haujare sembadi loidri ngasi nong noini ji manungda joi soidana semba loinabagi pandamdani hojik janghaliba thabagasi masida lamdam asigi praja singna haljo pibiu Suspension bridge adu semjin bagidamak lamdamadugi miyamna apenba madi thagatpa fongdoknarakibada thong asi mamangda mari leinaba singda kayara khana sembinana bahajarabasu sembidana leirakki ngasi lamdamasigi miyamgi awaba madi kudung chadaba kaya khangbiduna W Sovana semjin birakpasi yam nungai apenba poi red zone oinasu leiriba kumbi AC gi Pombikok amadi tangjengda matam amada irang hekta thoklakpada miyamna thawai hingnaba lanthok lansin tawnariba yamna maru oiba thong amani thong asi matam kuirabana pillar kaithaba yaurakpa yotki saruk sing tatpa kaya yaure hairiba thong asi matamga chanadre mpham asida achauba matamga chunaba thong ama sabinaba mari lenaba singda apel tawrakli कोई सेम्बियो बराबर हाइजरे सेम्बिदना तौदा ngasi ai lang matam da koi oja sobana sembidana tौदा koi yamna koi nungai faujei matam khara gi mamang de gi lan bada nungai taba kaya ama leibasi oja sobana ubi badagi senjan sabat sajan bire hari ma mafam asigi thong asigi mathakchida hujing makhong da kari da leiriba kholiba gasi makhong gi yamna thuna ningai bagi phibam da leire hariba lifeline loiriba khoi gi litalasi Langi matamda koi iri jolwaiba mafamni hairiba mafam masida miyangi lanthok langsin tawduna koi lifeline oiriba mafam masida mai kukina mai tharka matamda tangjengi silena kaya masida thawai hingnanga hi sengiba pombi kuki kaya masengiba sigoma maram kaya ma laibana maram oirga yamna meloiba mafamni Wangkai mayumna kunaida drug na laijuraba singidamakta hotnariba thaudang amasung layengda mahaki kathokpabu sakhangladuna Wordy Wellness Vivekananda Adras Ratna Sanam Certificate of Honor pirakle hairi lemjaningai oiraba sakhangbiba asi mahakna hanba leitana Manipurda drug ta laijuraba anabagi mayokta hotna jaman amasung miyamgi pukning wakhal fagat hanbada laukiba thaudang adubu sakhangbiba-gini panbay abadi mahak asi Realized Rehabilitation Center RRC gi founder ama oina mahakna miyambu drug tagina nanthokpa amadi thadokpa ngamhanbada katho aga laklaba misak amani RRC Center sida medical detoxification psychological counseling skill development rehabilitation assessment drug addiction recovery outpatient care psychotherapy, aftercare service, family counseling, addiction treatment, amasung management of relapse prevention gi kudong chaba fanghanbaga loinana inkhalakliba naha kayana smartphone dalai chuba hengalakliba asigidamak digital program su paikhatli tha asigi taraga mapanda Assam gi Silchar da leiba Manipuri boys hostel da famkiba Assam ki Kasar da leiriba Lengondabi Part Protection and Preservation Committee Kasar Assam ki mifam ama lubasigi President Konsam Biswajit na mifam mapu oiduna pangthokre mifam aduna kupna khanaraba matung Lengondabi Part leiriba mafam asi leinaba mathau taba senfam sing miyamdagi mateng loba haina warep lokre haina Lengondabi Part Protection and Preservation Committee Kasar Assam ki General Secretary Saugaijam Ranavir thokpa Cherol aman hairi Cherol adugi matung ina miyamdagi sel gi mateng launabadamak Assam ki oina Lengondabi Part Protection and Preservation Committee Kasar Assam ki
receipt sizinagani aduga Manipurdana lub asiga chatminariba athauba singi liklam thiba lub Manipurgi receipt sizinaba haiba waripsu lokre kanagumba lanai natraga lub singna selgi mateng pangningba leirabadi mathakta panliba lub ani asigi thomi singda pau faubinanaba khangalakli loinana mobile number 8638052131 natraga 9383094892 da pau faurok nanaba khangalakli Manipur ki khunung isai sakpada maming leirebi mangkada lemjoningai oiraba Women's Achiever Award English ngani kunga manga kutsinaduna ikai khumnabu utkre Federation of Indian Chambers of Commerce and Industry FICCI gi Women's Wing oiriba FLO North East nasinduna tha sigi kunga mathoida Vivanta Hotel the pangtok pathoram amada lemjoningai oiraba mana adu Assam gi governor na mangkada kutsinakibani hairiba mana asi mangkana chokthabana idana katokpa magalonina art and culture gi lamda thabak tawduna Lagliba adubu sakhangba oina pikibani hairi Indian Army na sinduna ngasi Bisnupurda ex-serviceman rally ama pangthokre ngasi gi thoram aduda General Official Commanding Lieutenant General Avijit S. Pendakar Red Seals Division ki Major General S.S. Kartikeyana maru oiba mitung oina saruk yakibaga loinana ex-serviceman for Chamri Yankai Romna Sarukyaki, Loinana Bir Nari Amadi Bir Mata War Widow Humbudra Amadi Makogi Imung Manungsu Sarukyaki, Loinana ex-serviceman Singi Oiba Tongan Tongan Bakudong Cha Dabakaya Nasigitorom Aduda, Kokan Kibaka Loinana, Free Medical Camp Amasu Pangtok Tonamataba Hidak Langtakaya, Fangan Ki Haidi. Nasigi status ta oikiba ay ngasagi pau amuk pijari ICAR Regional Center Lamphel Party ki fangba report ki matung ina ngasi state asida kwaidigi sabagi chang Celsius degree kuntrani aduga kwaidigi ingbagi chang na Celsius degree taragani toy dasmit manga oiki nungsite yaw baising manil gi chang na yukta chada humbudra mapan amasung numidang wairamdana chada kun manga oiki Aroibada maroiba pausing amuk kana pijari State Krishi Mela English ngani kun gamanga ngasi hogdokre state ama khaktanatana leipak ama chaukhatpada lau singuna chauba thaudang lauri haina Governor Ajay Kumar Ballana fongdokre Manipur gi miyam hojik hingnabagi lantengnaba natana nungai yaifabadi fangdre haina MPCC gi President K Megachandrana haidi Chahi anirom farak laba Manipur ki charang na bas da pikliba angang singda hena tamtiba miot minay chathaba thengnari haina MCPCR ki chairperson Kaisam Pradip Kumar na fongdorakli. Meitei amadi Meitei-Pangal ki mari tana thanaba yaroidaba mari ni social media da hunnariba sing para tambiba mathau tai haina amuko ki president PH Nando Luwang na fongdokre. Amasung Manipur da sagaliba National Sport University chada marifuhumdoi hena saba loishirakle haina Youth Affairs and Sport ki Union Minister Dr. Mansukh Mandaviana fongdokre Matang asida bulletin asiloishin jare Manipur miyam ki punsida kwaidi ki hena maru oiba state asigi lepak asigi madi malem ki e pau singidamak SKTV News bu miyang taduna leibiyo kurum jari